Agasbani Imphal, Wahengbam Rajesh na pau pajari, Anbeda Maruba Pau. Low Sungi Interministerial Task Force Semdaba ngasi Mukhyamantri Nongthomam Biren Singna Donor Mantri Ji Kishan Reddy ga wari sanakre. Mukhyamantri N Biren hari jati kangluk kaya marumna pullaga semba Bharat amana amabu masak khangnaba ngamanduna nungsi chanana hingminanabagidamag ek Bharat Shrestha Bharat haudokkibani. Leibaki atay mapamsinga loinana Manipur su ngasidagi thakai ama chathagadaba mangasuba posan pakwara haukre. Hero International Tri-Nation Friendly Football Tournament Manipur yumbu oidana pangthoknaba sem saba loire amasung sangsaki saba animaki mifam ngasi taruni chanba numitasu charangnaba thokpadagi sabagi mifam nomi yoina yaithokki. Low Sungi oina Interministerial Task Force semnaba ngasi Mukhyamantri Nongthomam Biren Singna virtual oina Donor Mantri Ji Kishan Reddy ga wari sanakre. Mukhyamantri hai Task Force asina lawmi singda tongan ba project ki tengbang pinaba amasung natural farming amadi double cropping na singba hengranaba honagani. Mangnai Task Force asigi maru eba pandamdi rise asigi semilon fagat anduna Low Sungi lam hena mapangal kangkat anabani. Amaromda Minor Irrigation Department na paikaliba tongan ba project kaya ngasi Mukhyamantri Nongthomam Biren Singna amuk ana yengsinkre. Ising phangnabagi atopa pambai sing puthoknaba amasung ising yoktuna thamnabagi anoba pambai semganaba anoba thorang kaya paikhalpagi matangdasu khananainaki hari. Ek Bharat Shrestha Bharat ki thaurangi makhada Madhya Pradesh sakadaba NIT Manipur ki team amangasi Mukhyamantri Nongthomam Biren Singna Imphal degi lamthakre. Lamthabagi thauramduda wangangbada Mukhyamantri na khongjat aduda yauriba singda makoina chaluba mafam kudimakta ningthina thaksi khatsi ngakna khanganki. Mukhyamantri hai tongan ba jati kangluk kaya na pullaga semba Bharat asida leiriba punamangna amana amabu masak khangba ngamanduna nungsi chanana hingminanabagidamak Pradhan Mantri Narendra Modi gi lamjing makhada thaurang asi hawgal lokhatkibani. Mangnai lebak asida leiriba naha singbu hena naksilhanaba pandamda Pradhan Mantri Narendra Modi na Ek Bharat Shrestha Bharat asi hawdokkibani. Mukhyamantri hai tongan ba lam singda saukholakpadagi raija asida awanba purakpa ngamle. You are very lucky. Your own script, your state, your status, language, everything you have. I don't know. Manipur is princely kingdom of money. India, the more than 500 kingdoms. India is same. Madugi, the kingdom of Moina merged over the bottom. I can no state side, state district when they benefit. I think pride, I think discipline. When you go outside, when you meet your colleagues, when you talk with them, you have to see your decency, discipline. I know the high of say, other settlement discipline. Say, when you have such a minute, or can no sing them minute. I do sing to give battle though, no guy come with a guess. Talon Pyraga, Palama Island, Homogadi, Akoisi, Kapati Haiduni, civic sense like the Haiduni. Life started from, small things. Kongsar asida mahiroi kuntra amasung official mga yauri makoina Madhya Pradesh ki tongan mamapam sing chattuna yengani lamthabagi thauram maduda Shiksha Mantri T.S. Basantakumar saruk yaki. Mars thagi oina singi lusingba singi numit amasung miyangi numit thasi kunmarida pangthoklagani Kangpokpi jilagi oina nipan laksuba singi lusingba singi numit amasung miyangi numit thasigi kunmarida bungte chiru subdivision da pangthoklagani Tengnopal jilagi oina DC Conference Hall da pangthokani Kamjong jilagi oina Fungyar Thawai Community Hall da pangthokani Kangsingi oina DC Office Complex da pangthokani District level officer punamakta thaba cherol amada jila sing asigi deputy commissioner na COVID-19 vaccination gi akhanaba thaurang yauna haksel amasung atei tangai phadaba thaba punamak lokatnaba khanganki. Jiribamda District Health Society Jiribamna sinduna ngasi jila thaki asa singi mifam pangtokre mifam aduda panchayat taruki khangatlaba khwaidagi phaba asa tarukta certificate amasung khudopot piduna ikai khumnaki. Gari Huran Bagam Mari Lenana Sathar Kiba Tijin Bagi Makata Rakpada Bisnupur Police na Imphal ki mafam singdagi Huran Kiba Gari ani Phagat Pangamle Thokdok Tuga Mari Lenana Mioi ani Phagat Pangamle Hari Hauzik Phawada case asiga Mari Lenana Bolero Gari ahum Phagat Pangamle Hari Marfu Taruk Suba Battalion CRPF na paikatpa Civic Action Program ki saruk amo ina ngasi None Jila ki Awangkul ki Kunja Singda Solar Street Lighting yanthokre Hari
Lining Tok Sanamahi Temple Board na Sindunangasi Kenchanglong Loisang Hangdokre Loisanangasi Hangdopagi Thorum the Temple Board ki Member Secretary Sibdata Luang Hai Hauziki Matamda Taibangpan Asida Honglaliba Muabigi Hiram Kaya Nainanaba Amadi Mapoklo na Singba Yengnabagi Damak Loisang Asi Hangdokpani Loisang Asina Nauna Irol Iek Yauna Bengali Mayokta Punna Apoklon Ibagi Kudong Saba Pibada Natana Bengali Mayokta Iramba Apoklon Mitay Mayekta Ontopagi Kudong Saba Su Leiragani Haina Mahangna Phongdoki Paugi Maratana break ama. Shishu Nistha Niketan Iramdam Sigi Khwaidagi Kumang Chaushina Matamgi Khonglei Tungina Inat Pungak Chaduna Chatliba CBSE gi Senior Secondary School ni Haurakliba Mirolna Malem gi Lengmanaba Single Lamba Tawangam Janaba Pre-nursery digina class 12 Pauba Mahitam Japamni Shishu Nistha Niketan Class 11 Science Arts Commerce Stream Ahumak Laiba Shishu Nistha Niketan bu Mamutana Khangnabagi Amat Tangairaba Lambidi Angang Singbu Mahikol Sida Tamduna Loinarabata da Khangminagani Tabiriba Pawasi Akasbani Imphal Legini Leba Kete Mapamsing the Pangtok Nabagum Manipur Sungasi Manga Suba Posan Pakwara Pangtokre Tawal Jila the Pangtopa Torum the Jila Sigi Deputy Commissioner Antem Subasna Miangi Kongsat Ama Lamtaki Lamtabagi Torum the Paumising the Wangang with the city Subasnai Posan Pakwara Pangtopagi Marueva Pandam di Miam the Machioba Chinjak Chabagi Henabi Tamnabani Miamna Maruina Nupising the Masa Masusing the Machioba Chinjak Pizabinaba Apil Torodona Manghai Mama Mapasingna Yaribumakai Apaba Chinjak Pijanaba Honagadabani Posan Pakwara Thorum District Administration Bisnupuna Sinduna Mini Secretary Complex the Pangtoki Thorum the Jila Sigi Deputy Commissioner Laurembam Bikramjit Charuk Yaki Matang Tagi Ahum Power Chatagadoriba Takai Palangi Manungda Tongan Bat Thorungi Kaya Pangtokani Hari Awang Nongpok Lamdangi Aspirational Poor Performing District Amasung Block Singi Oiba Ahum Suba Review Cum Technical Support Kimipam Ngasidegi Imphal da Haukre Regional Resource Center for North East State na National Health Mission Manipurga Puna Sinba Workshop Hokdopagi Thorum da Saruk Yakiba National Health Mission gi State Mission Director Ningombam Somorjit na Hai Sabopi Amadi Angangi Haksel Gilamda Rajasigi Oina Sotariba Perjol Amsung Kamjong Jilagi Pibam Karam na Pagat Hangadagi Amadi Sarkar na Paikaliba Tongan ba Thaurang Singi Matangda Wapam Kaya Kanagani Sidayisda akoigi aspirational district ka 4 indicators akoigi indicator khar lei sidayisda akoigi function phajana tawdaba district ani amaga manipur da farjol ka kamjong ga ani jida indicator akoigi maternal health kumba child health kumba da khara low performing oiba masi matang da akoi discuss tawdaba ni atei state ki jo moi gi julai aduga akoigi di manipur gi host oibina block level da ju kumdai aduga block level gi officers sing ju yaure ada masi akoi health anate Masidayisda koi district administration planning Jal Jeevan gi mission gi representative mayam ji tawra masiga hayenga khanan lainaraga karmaina amoina phagadagi hri matang da koi khanan lainaba laksabni Rajya Sarkar na Hojik Chathariba War on Drugs ki Khongjang Lamdam Masal Lairiba Tongan ba Maitei Pangal Sangsan Tarana Sawakani Hari Lilong da Pangtopa Thoram Amada Maitei Pangal Council Manipur ki Convener Haji Arafat Kulakpam Hai Mukhyamantri Nongthomam Birena Luchingba Sarkar asina Rajya Stagi Drug Marufangna Muthatnaba Changsiliba Khongjang asi Yamna Maram Chaba Khongjang Amani Rajya Stagi Drug ki Samasya Matam Chana Muthat Hogdrabadi Tungda Haurakliba Mirosingda Achoba Chaitheng Pirakani Manghai Rajya Sida Khunda Minariba Purup Kudimangna Jad Bijat Khaidana Khongjang asi Sogotuna Drug ki Samasya Marufangna Muthat asi Loina pambiba pandamdi Manipur dagi mayai kabani sase maru phangna muthat kadabani loina muthat lasi haiba kholau duma akhoi ngasi lauragani loina na umang mamang da ngasi kangna mai thado aga kangba Manipur mo helaga ising maising environment fandriba hajimokta ising phangdra awaba chaitheng ama aduk chauna leiriba se mai thariba mayam sigisu against ani yaningde loina popi cultivation oina Manipur chauna aduki matik Manipur ki chingmai chau khraba square kilometer 22,000 kilometer ki maya sida more than poppy ki cultivation che tasena khoi Manipur de leiba praja section kuding pulap sabgat minraga jati bijati khaidana section minraga totally muthat pangangani aduga phabu kunayama pura ko hona bada ko saruk yaminasi
हेरो इंटरनेशनल ट्राई नेशन फ्रेंडली फुटबॉल टूर्नामेंट की इंफ्रास्ट्रक्चर सब कमिटी की चेयरमैन आर.के. इमो एमएलए हारी खुमन लंपाक मेन स्टेडियम द पांगथोकदरबा टूर्नामेंट असिगिदमक सेम साबा लोरे मणिपुर की इतिहास दा अहान बोइना ऑल इंडिया फुटबॉल फेडरेशन ना युम्बु ओइदुना पांगथोकदरबा टूर्नामेंट असि थासिगी कुनिथोइदिगी कुनिपान फावब चथगनी आकाशवाणी इम्फाल की इपाव कांगबुगा अखनना उन्नबा अमदा श्री इमोन हाई टूर्नामेंट असिगिदमक खुमन लंपाक मेन स्टेडियम इंटरनेशनल की थाकता सेंगटप लोरे स्टेडियम की मपानदा वर्ल्ड कप की मोंगदा फैन जोन थमनबा खनरी सरुक यागदरबा म्यांमार अमदी किर्गिस्तान की टीम अनिमक इम्फाल दा यौरक्तुना लेरे युम्बु ओइरिबा लेबाक भारत टीम द टीम इन ब्लू हयेंग थुंगलरगनी अखोई लेबा ऑर्गेनाइजिंग कमिटी प्लस अखोई यूथ अफेयर्स एंड स्पोर्ट्स की डिपार्टमेंट सिना याम कन्ना मसिदा येंगचली ऑल इन ऑल आई थिंक अखोई ngasi सिमजलिबा अदगी अखोई अवात पामेन झलिबा मैम से ngasi फजना इंटरनेशनल स्टैंडर्ड ता ngasi पुथोंगनबा अखोई रेडी तौरे यारगदी एलईडी अमा टिकट फंगहौदबा लेबा कांगू मैम से मदुसु येंगबा नुंगाइनबा मपानदम तंग थानबा यारगदी सिनसिना अदुबा कनरीदी आ मपानदा टी स्टॉल के का थमगा चुमनगी फुटबॉल दनतबा एंटरटेनमेंट अमा यावना येंगमिननबगी Two foreign teams have already arrived. Myanmar की लाइरिबा team सुने अदुगा Kyrgyz Republic की team सुमसी और है कोई host nation the team in blue they'll be arriving tomorrow. अखोई ने appeal तौरसे मैम लाकपियु अहांबा tournament अमनी अखोई की मणिपुर दा पांगथोई बसी अदुने यामने historic moment सी अखोई पुनमक याउमिनसी हाइदन All Assam Manipuri Students Union Hozai District Committee na sinur satharapa Hemam Dola Singh Memorial Kang Competition ngasidegi Dul Pukri Manipuri Kala Kristi Bikas Kendra Kangsang da hogdokre ngasi hogdopagi mesta Kala Kun Progressive Youth Association ga Moinapur Trisul Club ka sanaki Artificial Turf Ground da sathariba sahi tara mari makhagi nupa machagi Inter Club Football Tournament ge ngasigi mesta Football for Change Academy na Poloi Football Club pu Panjil ani sinoda toiki Nupa amasung nupi gi mari suba Asian Kho-Kho Championship ngasigi Assam gi Baksa jila da hokre thasigi kulumdoi phawba chathagadaba championship asi Bodoland Territorial Region gi makok Pramod Boro amasung Assam gi Handloom Mantri UG Barmana hokdoki championship asida lebak mapanna saruk yari Akashbani Imphal gi paw tabiri Sangsaki Saba Animaki Mipam ngasi nomugi oina yaithokre madugi mamangda mipam nungthil pung ani phawba yaithokibani ngasi su mipam hek hobaga Saba Animakta Congress lusingba Rahul Gandhi na Bharat ki Ganatantra gi matangda phongdokibu wafam amasung Adani Group ki wathokta sarangnaba thoki nungthil pung anida Saba Animakta amukana mipam hobada birodi amadi sasakki sadasya singgi marakta awai akhum taunaki sarangnaba marakta Lok Sabha gi Adaksha amasung Rajya Sabha gi Chairman na mipam ngasi nomugi yaithokle haina laukthokki Sarkar hari Salibatha asigi tara mari phawbada e-Shram portal register torpa unorganized sector gi simi masing koti kunipan lakh humputaruk hele Lok Sabha da iduna piba pakum amada labor amasung employment mantri Bhupendra Yadav na hai e-Shram da registration tawba asi lebak asda leiriba unorganized amasung migrant workers singna masana register tork kiba ngaktani mangnai e-Shram portal asi lisingani kunma thoigi August 16 ta hogdok kibani Pradhanmantri Narendra Modi na tha khudingi aroiba nomaijing numita Akashbani gi thongda sandopa mahaki pungningi wa Man Ki Baat thoram mathang thagi April da chama churagani program asi ingkumja lisingani tara marigi October ahungi Vijayadashmi numita hogdokibani hauzik phawbada edition marfudra nipan sandokre chama suba edition asiga mari lenana Akashbani na maruoina Man Ki Baat na Bharat pu awonba puraknaba honabada piriba ithilgi matangda akhanaba thoram pareng ama sandokli ngasigi oina akhanaba thoram sida Jandhan Yojana gi matangda paudam jari laibagasta misam miyamna bank account hangba haibasi achauba aruba thabak ama oirami phiba madu yenglaga Pradhan Mantri Narendra Modi na Englishingani tara marigi Augusta Jandhan Yojana asi hogdoki Yojana si hek hogdoki badigi ngasi phawbada misam singi bank account koti mari lakh nifunipan hele aduga masigi apunba sempham na lupa koti lakh ama lising humbudra manga yaure lisingani tara manga gi August 19 da sandokiba Man Ki Baat thoramda Shri Modi na Yojana asigi matang da hai मैं फिर एक बार संबंधित सबको बधाई देता हूं और बैंक के अकाउंट खोलने वाले सभी गरीब से गरीब भाइयों बहनों को भी आग्रह करता हूं कि आप बैंक से नाता टूटने मत दीजिए ये बैंक आपकी है आपने इसको अब छोड़ना नहीं चाहिए मैं आप तक लाया हूं अब उसको पकड़ के रखना आपका काम है हमारे सबके खाते सक्रिय होने चाहिए आप जरूर करेंगे मुझे विश्वास Aroibada Maroiba Pau
Low Sungi Inter-Ministerial Task Force semnaba ngasi Mukhyamantri Nongthomam Biren Singhna Donor Mantri G Kishan Reddy ga wari sanakre. Mukhyamantri N Biren hari jati kanglu kaya marumna pullaga semba Bharatta amana amabu masak khangba ngamanduna nungsi sanana hingminanabagidambak Ek Bharat Shrestra Bharat haudokkibani. Leibak yatay mapam singa loinana Manipur su ngasidagi thakai ama chathakadaba manga suba posan pakwara hokre. Hero International Tri-Nation Friendly Football Tournament Manipur na yumbu odina pangthoknaba sem saba loire amasung sangsaki saba animaki mifam ngasi taruni chanba numitasu charangnaba thokpadagi sabagi mifam nongmagi oina yaithokki. Pau loijare.